JDU की टिकेट मिखल माई पाकलगा बीजेपी दा चंगखिबा MLA मंगा की डिस्क्वालिफिकेशन केस की फाइनल हियरिंग असी स्पीकर की ट्राइब्यूनल दा चथरबा मतुंग केस असी की फाइनल जजमेंट स्पीकर थोकचोम सत्यव्रत ना रिजर्व तौखरे डिस्क्वालिफिकेशन केस अदुगी फाइनल हियरिंग अदु ngase yo pung 13 ga minute 30 taba duwaidagi nungthil pung 3 khara helakpa duwai fauba स्पीकर की ट्राइब्यूनल दा चथकी हियरिंग अदुदा केस असी की पिटिशनर की माइकेदगी एडवोकेट एन रूपेंद्र मैते अमदी रेस्पोंडेंट की काउंसिल ओइना Senior Advocate L. Ananda Lepki. Petitioner Amadi Respondent ki Maikei the Lepki ba Advocate Singna Thamlakpa final argument Singadu. Manipur Legislative Assembly ki Speaker Thokchom Satyabrata na Taraba Matung. Case asigi judgment reserved to Rehaina Speaker na right takibani. MLA Manga ki disqualification case ki ngasigi final hearing aduga mari lainana Paumi Singa Unabama da petitioner ki advocate oikiba N. Bhupen Damaite na hai JDU dagi MEEKHAL mai PAKLAGA BJP da changkhiba MLA Manga ki disqualification case ki final hearing ngasi loisinkhre hearing adu da petitioner ki maikei dagi mahakna pung amarom final argument pibaga loinana written submission speaker da thamki Hearing adu the respondent ki maike dagi so makoi gi oiba argument sing thamki speaker na nakal anima ki wa taraba matung da case asigi judgment reserve tawre haina lauturaki mahakna makha tana hai petitioner ki maike dagi case asigi justice phangani haibagi thajaba chauna lei loinana case asigi final judgment speaker na athuba matam da lauturakani thajai haina mahakna makha taki High is pung travel makhai di hawun almost 3:15 book dum pung ahum mari rom de dum yam sang nga city final argument away from all the parties adu at the end the honorable speaker na fajana tar matung da with a minimum of half an hour break piraga honorable speaker na masi final hearing final judgment ki damakta judgment du reserve thame haina haibirakhe this is the present said Reserve that is the honorable speaker masamang nadum decide tawjaragani ngasi oigera hayongera anytime it is up to the speaker khoi gi petition ke site ki di yam asirba thajaba lai adu sahi ekona thajara ki 2022 dagi ni sahi ani rom hele henju hele hena adu ngasi yam thuna yang na tokshan binaba adu ngasi ki final hearing ni ngasi loigre aduna adjustment reserve tawra thamjangre aduna reserve to yam athu bada khoi Judgment so lau thokpirakani haibagi thajabadi lai honorable speaker na Panba yabadi disqualification case sing adu JDU dagi MEEKHAL mai PAKLAGA BJP da changkhiba MLA manga haibadi thangmaiban ASIGI MLA Joy Kishan Tipaimuk ASIGI MLA Ngursanglur Sanate Jiribam ASIGI MLA MD Achapudin Wangkai ASIGI MLA Thangjam Arun Kumar amadi Churachandpur ASIGI MLA LM Khawte gi mathakta MPCC ki Vice President Hariswar Goswami na tongan na disqualification case number 1 2 3 4 amadi 5 haina speaker tribunal da list tawduna thangatkibani loinana MLA ke Joy Kishan gi mathakta M Dorendro amadi M Surjit Kauba myoi ani asina tongan na disqualification case number 6 amadi 7 haina list tawduna thangatkibani ngasi gi final speaker gi tribunal gi final hearing aduda punna disqualification case taret asigi final hearing chathakibani